HOUKHIBA Tarik Nipanda HEINGANGDA PANGTHOKHIBA Interaction Program AMADA CLP Leader Ibobi Thamkhiba Wapham Singdu Power Pambana Ngaoraba Meegi Choirolni HAINA W Surchandra Singh General Secretary B.J.P HEINGANG MANDAL THADORAKPA CHEROL AMADA PHONGDORAKLI.i CHEROL asida Surchandra makha tana CHEROL asida Kangpokpi ADC da PHONGDORAKLA Panchayat Block Mari B.J.P gi lengakna Imphal West ta amuk hanjila hankre ZRA gi Luchingba Myanmar macha Thanglen Pau Guiti amadi KNA gi HOUKHIBA Tongnaramба Su Agreement B.J.P Buren Government Kakhatkre Men Lifeline Oriba Imphal Jiri Lambida HOUKHIBA Chahi Humfuda RCC Bridge Ama Fauba Congress Sakana Sabiram Day B.J.P Buren gi Government Thong Ahum Sabaloikre Singlaki Mapam Kayada Chathok Sasin Khudong Charam Dabasing Helicopter Service Ani Lehenkre Indo Myanmar gi Sanglaba Kilometer Chahumga Maudrani Pan border asida submatagi kilometer mari khak fencing tarambadu ngasidi kilometer Chahumga Maudra mari mak thungna khan nabagi thabak hokre haiba Wapham Singh CHEROL asida palli